Matamgi Manipuri Wari channel asibu tabiriba khwai pumnamakbo taramnok jeri ngasi sum hausagom Mangao Thibi kun mapal suba tangkak amok buduna lakjeri mayam punna taminarasi Jinglei sanana hairakliba waduda jingsangdo somda nokmi gatauri nupi majasigi inung nungsiba khonjolduna ngangba wadu oina taninglakli adudagi khudakta kol hekta tawshili paikhalai ado nupi majado so inung nungsiba khonjolduna so tapna hairakli kidore kol oina tawri idi hanuba nokmi khomli nupa duma so lum langba magi khonjolduna sanagi khonjoldo taninglakba Mangao kharan TV nupi macha sinadum henjalakli ainung siraira jingsang nokladuna wahangduko kai janarige janaina nuksiradine akoina nungsiriba misaktugi khonjol taninglakani saktam so ninglakani khangabra aidi nang oningdena khonjol dodi yamna phajabagi sum taningbani nang nei nungsibaini ai khonjol phajai taningena haise khonjol yam phajaba miyamna melody queen ne na khanariba misakto kanagumba magi thamoina nuksitraba pamtadi miyamgi melody queen oirabaso kanagumba dogi maphamdadi mahakto melody queen oiroi sanadi love guru ko makha dum tarakli nupi machado aige sak oning de hari do kuiraroi sana nangyam oninge nane torok doido jingsang du tumuk nok leduna yare adai de lebo bhabna tulando pangsara sakalakana sana nok sena sumpagi tawnida hoini phajaba khonjal duna tawba phagi seso yam taning luraba adoi ayambani aina call tawraklise jinglei sana do mana hainingliba ngangningliba wado phagi pubu khonthokta adum haireklami aigi phagi taninglira aigi wahaise taninglira khangjade danongdamba kai mathal hawrage nangba kheri khara chasilu baduna aidi chara dum hendoi jangtu yamdraso khajekhak oiraso chasinba yadro namidang zara henbasini yam phatrise laknare inokmi nupi majadu maso kiar lobiriba karena munganglakpaduda nupado nungsimi jaida nupi maja suba jairakli hai masina madang jai khangde jadi khangde karan duranda ngangle ado hanuba nangnei se chocolate yam pam jai se khangbro chocolate mayam hapai do nupi maja do ke wahangduda nupado magi laikhitrabi nungsibi adubo khangning singlai pamjabani ngaujabani leisihen biso chocolate ta makoyani unaba thengnaba matamdaso nupa oiriba mahakna nupiduna pamjaba chocolate to adum nupidugi leibibani bibibani leisihen bina chocolate to yam pamjai hek khanglakpa makeup tudagi jingsangi masada chocolate adum loinaduna lakhibani college ta kaida nungtigi thengnabadaso chocolate amade dum pibani nupi macha siso wa makha mung tarakli aina khoi pamjaba chocolate che KitKat ne Snickers ne Dairy Milk ne aduga manska atei su pame ado mari sene hen hele aina pamjaba mari makso yore hanuba nang lerakpaduda handaki wahai sina hena ningsing khanli nupasi gi maphamdadi leikhitrabi magi nungsibi adubo melo pirang ihaurakli jinglei sana mana khwaidagi hena pamjai hain hairakliba chocolate maming singsi leisi henbinasu khwaidagi pamjaba chocolate singdoni leikhitrabi mabo ningsinglakpa mikupta nupado achikpa mapham thiduna madom tumin leiningae mana jinglei sanada milungsi uttuna naksina baloina rupasi yamna soirabra haina su khalakli nupaduna wakari su haida tumin leikhibaduda jinglei so tapna nupaduba kawrakli hanuba wakhal amada lairubado nupi majaduna kawrakpagi khonjalduda gyan tarai makha tana wari su sananingdri aduna wada samjalakli sana ai thamage
ꯋꯥꯍꯩꯗꯨ ꯈꯛ ꯍꯥꯏꯔꯝꯂꯒ ꯆꯤꯡꯂꯤ ꯁꯅꯥꯒꯤ ꯄꯥꯎꯈꯨꯝꯒꯉꯥꯏꯗ ꯀꯣꯜꯗꯨ ꯐꯠꯀꯛꯈꯤ꯫ ꯅꯨꯄꯥꯗꯨꯒꯤ ꯈꯪꯍꯣꯡ ꯍꯣꯡꯈꯤꯕ ꯃꯇꯧꯗꯨꯗ ꯅꯨꯄꯤ ꯃꯆꯥꯁꯤꯁꯨ ꯏꯉꯛ ꯉꯛꯏ꯫ ꯍꯔꯥꯎ ꯍꯔꯥꯎ ꯐꯥꯒꯤ ꯇꯧꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯂꯒ ꯊꯝꯃꯒꯦ ꯍꯥꯏꯔꯒ ꯁꯠ ꯊꯝꯈꯤꯕꯗꯨꯗ ꯀꯔꯤ ꯃꯇꯧꯅꯣ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯥꯅ ꯋꯥ ꯉꯥꯡꯕꯗ ꯑꯁꯣꯏꯕ, ꯑꯔꯥꯟꯕ, ꯇꯥꯕꯗ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯀꯔꯤ ꯑꯍꯦꯟꯕ ꯋꯥ ꯌꯥꯎꯈ꯭ꯔꯒꯦ ꯍꯥꯏꯅꯁꯨ ꯃꯊꯟꯇ ꯃꯄꯨꯛꯅꯤꯡꯗ ꯍꯪꯖꯩ꯫ ꯍꯪꯂꯤꯕ ꯋꯥꯍꯪꯗꯨꯒꯤ ꯆꯞ ꯆꯥꯕ ꯄꯥꯎꯈꯨꯝꯗꯤ ꯐꯪꯗꯦ, ꯃꯆꯤꯟꯗꯁꯨ ꯇꯞꯅ ꯁꯣꯜꯂꯛꯂꯤ꯫ ꯑꯍꯦꯟꯕ ꯋꯥꯗꯤ ꯍꯥꯏꯈꯤꯗꯦꯗ ꯑꯩ꯫ ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯃꯥꯅ ꯀꯣꯜꯒ ꯁꯠ ꯊꯝꯈ꯭ꯔꯤꯁꯤꯕꯣ? ꯒ꯭ꯌꯥꯟꯒ ꯉꯥꯎꯖꯩꯗ ꯃꯁꯤꯒꯤ ꯍꯅꯨꯕꯁꯤꯅ ꯑꯩꯉꯣꯟꯗ ꯇꯧꯕꯤꯔꯤꯁꯤ꯫ ꯆꯤꯡꯁꯥꯡꯁꯨ ꯃꯥꯒꯤ ꯀꯥꯗ ꯍꯥꯞꯂꯤꯕ ꯕꯦꯜꯀꯣꯅꯤ ꯑꯗꯨꯗ ꯊꯣꯔꯛꯇꯨꯅ ꯂꯦꯞꯂꯤ꯫ ꯅꯣꯡꯃꯗꯣꯜ ꯑꯇꯤꯌꯥꯗ ꯊꯣꯛꯂꯤꯕ ꯊꯋꯥꯟꯃꯤꯆꯥꯛꯁꯤꯡꯗꯨꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯤꯛ ꯃꯉꯥꯜ ꯅꯥꯏꯅ ꯉꯥꯜꯂꯤꯕ ꯊꯋꯥꯟꯃꯤꯆꯥꯛ ꯑꯗꯨꯗ ꯃꯦꯂꯣꯛ ꯕꯤꯔꯥꯡ ꯏꯍꯧꯅ ꯌꯦꯡꯂꯤ꯫ ꯁꯣꯜꯂꯛꯏ ꯃꯆꯤꯟꯗꯁꯨ ꯁꯣꯟꯊꯥꯡꯅꯅ, ꯑꯕꯦꯝꯃ, ꯅꯪ ꯗꯗꯥꯕꯨ ꯋꯥꯔꯧꯕ꯭ꯔꯥ? ꯋꯥꯔꯧꯐꯝꯗꯤ ꯊꯣꯛꯏ꯫ ꯅꯪꯕꯨ ꯏꯟꯊꯣꯛꯂꯒ ꯅꯨꯄꯤ ꯃꯆꯥꯁꯤꯗ ꯎꯠꯐꯝ ꯊꯣꯛꯇꯕ ꯃꯤꯅꯨꯡꯁꯤ ꯎꯠꯂꯨꯕꯅ꯫ ꯂꯩꯃꯥꯏꯗ ꯃꯃꯥꯏꯗꯨ ꯅꯣꯟꯊꯔꯛꯂꯤ, ꯃꯈꯥ ꯇꯥꯅꯁꯨ ꯁꯣꯜꯂꯛꯂꯤ꯫ ꯅꯨꯄꯤ ꯃꯆꯥꯁꯤꯒꯤꯗꯤ ꯃꯔꯥ ꯅꯠꯇꯦ, ꯃꯁꯤ ꯄꯨꯝꯕ ꯑꯩꯅ ꯂꯥꯟꯕꯅꯤ꯫ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯑꯩꯒꯤ ꯀꯔꯤꯁꯨ ꯊꯣꯛꯅꯗꯕꯤ ꯅꯨꯄꯤ ꯃꯆꯥꯁꯤꯗꯒꯤ ꯂꯥꯞꯊꯣꯛꯄ ꯉꯝꯗ꯭ꯔꯤꯕꯁꯦ? ꯃꯥꯒ ꯂꯣꯏꯅꯔꯒ ꯀꯔꯤꯒꯤ ꯑꯩꯅ ꯑꯋꯥꯕ ꯀꯥꯎꯗꯨꯅ ꯃꯉꯣꯟ ꯅꯣꯛꯄꯅꯣ? ꯏꯇꯞ ꯇꯞꯄ ꯏꯅꯨꯡ ꯅꯨꯡꯁꯤꯕ ꯈꯣꯟꯖꯦꯜ ꯑꯃꯅ ꯃꯣꯡꯍꯥꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯗꯗꯥꯒꯤ ꯊꯃꯣꯏꯗ ꯅꯨꯄꯤ ꯃꯆꯥꯗꯨ ꯂꯩꯕꯅ ꯗꯗꯥꯅ ꯅꯨꯄꯤ ꯃꯆꯥꯗꯨꯗꯒꯤ ꯂꯥꯞꯊꯣꯛꯄ ꯉꯝꯗ꯭ꯔꯤꯕꯅꯤ꯫ ꯑꯋꯥꯕ ꯄꯨꯝꯕ ꯀꯥꯎꯊꯣꯛꯇꯨꯅ ꯃꯣꯃꯣ ꯅꯣꯛꯄ ꯉꯝꯂꯤꯕꯅꯤ꯫ ꯈꯣꯟꯖꯦꯜꯗꯨꯒꯤ ꯃꯥꯏꯀꯩꯗ ꯁꯠ ꯌꯦꯡꯂꯛꯂꯤ ꯅꯨꯄꯥꯗꯨꯃꯁꯨ꯫ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯥꯒꯤ ꯋꯥꯈꯜꯅ ꯁꯥꯒꯠꯇꯨꯅ ꯎꯔꯤꯕꯤ ꯂꯩꯈꯤꯗ꯭ꯔꯕꯤ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕꯤꯗꯨ꯫ ꯅꯨꯄꯤꯁꯤꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯣ ꯌꯥꯅꯤꯡꯗꯦ ꯍꯥꯏꯕꯒꯨꯝ ꯃꯉꯛꯇꯨ ꯇꯞꯅ ꯍꯥꯏꯔꯗꯨꯅ ꯍꯥꯏꯔꯛꯂꯤ꯫ ꯂꯩꯇꯦ, ꯑꯩꯒꯤ ꯊꯃꯣꯏꯗ ꯃꯍꯥꯛ ꯂꯩꯇꯦ꯫ ꯑꯩꯒꯤ ꯊꯃꯣꯏꯗ ꯂꯩꯔꯤꯕꯗꯤ ꯅꯍꯥꯛ ꯈꯛꯅꯦ ꯑꯕꯦꯝꯃ꯫ ꯍꯥꯟꯅ ꯗꯗꯥꯒꯤ ꯊꯃꯣꯏꯗ ꯑꯩꯅ ꯂꯩꯔꯝꯂꯕꯁꯨ ꯍꯧꯖꯤꯛꯇꯤ ꯗꯗꯥꯒꯤ ꯋꯥꯈꯜꯗ ꯂꯩꯔꯤꯕꯅꯤ ꯑꯩꯅ, ꯑꯗꯨꯒ ꯊꯃꯣꯏꯗ ꯂꯩꯔꯤꯕꯅ ꯃꯍꯥꯛꯅꯤ꯫ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯃꯈꯥ ꯇꯥꯔꯛꯂꯤ ꯅꯨꯄꯥ ꯃꯥꯒꯤ ꯋꯥꯈꯜꯅ ꯁꯥꯒꯠꯇꯨꯅ ꯎꯔꯤꯕꯤ ꯂꯩꯈꯤꯗ꯭ꯔꯕꯤ ꯃꯥꯒꯤ ꯅꯨꯡꯁꯤꯕꯤ ꯑꯁꯤꯅ꯫ ꯗꯗꯥꯒꯤ ꯑꯋꯥꯕ ꯃꯥꯏꯊꯣꯡꯗꯤ ꯑꯩ ꯎꯕ ꯄꯥꯝꯗꯦ, ꯌꯦꯡꯅꯤꯡꯕꯁꯨ ꯐꯥꯎꯗꯦ꯫ ꯑꯩꯗꯤ ꯗꯗꯥꯅ ꯍꯔꯥꯎ ꯍꯔꯥꯎ ꯑꯋꯥꯕ ꯌꯥꯎꯗ ꯂꯩꯕꯗꯣ ꯌꯦꯡꯕ ꯄꯥꯝꯃꯤ꯫ ꯑꯗꯨꯅ ꯗꯗꯥꯒꯤ ꯊꯃꯣꯏꯅ ꯀꯔꯤ ꯄꯥꯝꯂꯤꯕ ꯍꯥꯏꯕꯗꯣ ꯐꯖꯅ ꯈꯟꯊꯔꯕ ꯃꯇꯨꯡ ꯊꯃꯣꯏꯗꯨꯅ ꯄꯥꯝꯂꯤꯕ ꯂꯝꯕꯤ ꯑꯗꯨꯗ ꯆꯠꯄꯤꯌꯨ꯫ ꯉꯥꯏꯍꯥꯛꯀꯤ ꯋꯥꯈꯜꯅ ꯄꯨꯕ ꯃꯥꯏꯀꯩꯗ ꯆꯠꯄꯤꯒꯅꯨ ꯗꯗꯥ꯫ ꯇꯟꯖꯥ ꯆꯥꯗ ꯀꯥ ꯃꯅꯨꯡꯗ ꯊꯝꯂꯝꯕ ꯃꯥꯒꯤ ꯐꯣꯟꯗꯨ ꯔꯤꯡ ꯈꯤꯡꯂꯛꯏ꯫ ꯔꯤꯡ ꯃꯈꯣꯜꯗꯨꯅ ꯎꯔꯝꯕ ꯁꯛꯇꯝ, ꯇꯥꯔꯝꯕ ꯈꯣꯟꯖꯦꯜ ꯄꯨꯝꯕꯗꯨ ꯃꯥꯡꯍꯟꯈ꯭ꯔꯦ꯫ ꯃꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯏ ꯉꯁꯤꯁꯨ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗꯒꯤ ꯂꯩꯁꯤꯍꯦꯟꯕꯤꯕꯨ ꯄꯨꯊꯣꯛꯇꯨꯅ ꯋꯥꯈꯜꯒꯤ ꯃꯪꯂꯥꯟ ꯑꯃꯗ ꯂꯩꯔꯨꯔꯦ ꯍꯥꯏꯕꯗꯣ꯫ ꯃꯅꯨꯡꯗ ꯇꯞꯂꯤ ꯇꯞꯂꯤ ꯆꯪꯂꯛꯇꯨꯅ ꯐꯃꯨꯡꯗ ꯂꯩꯔꯤꯕ ꯐꯣꯟꯗꯨ ꯂꯧꯈꯠꯇꯨꯅ ꯀꯣꯜ ꯇꯧꯔꯛꯂꯤꯕꯗꯨ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯂꯤ꯫ ꯍꯦꯂꯦꯅꯥ ꯍꯥꯏꯅ ꯁꯦꯚ ꯇꯧꯔꯝꯃꯤ꯫ ꯀꯣꯜꯗꯨ ꯄꯥꯏꯈꯠꯇ꯭ꯔꯤꯉꯩ ꯃꯤꯁ ꯀꯣꯜ ꯇꯥꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯅꯤꯔꯛ ꯁꯨꯕ ꯑꯣꯏꯅ ꯀꯣꯜꯗꯨꯁꯨ ꯑꯃꯨꯛ ꯇꯧꯁꯤꯜꯂꯛꯏ꯫ ꯍꯟꯗꯛꯁꯨ ꯀꯣꯜꯗꯨ ꯄꯥꯏꯈꯠꯇꯦ꯫ ꯄꯥꯏꯈꯠꯄꯒꯤ ꯃꯍꯨꯠ ꯇꯧꯔꯛꯂꯤꯕ ꯀꯣꯜꯗꯨ ꯑꯣꯏꯅ ꯐꯠ ꯀꯛꯊꯠꯂꯒ ꯐꯣꯟꯗꯨ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧꯁꯤꯜꯂꯤ꯫ ꯃꯤꯀꯨꯞꯁꯤꯗ ꯃꯍꯥꯛ ꯀꯅꯥꯒꯁꯨ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯕ ꯐꯥꯎꯗꯦ꯫ ꯃꯔꯝ ꯑꯁꯤꯅꯁꯨ ꯍꯦꯂꯦꯅꯥꯒꯤ ꯀꯣꯜꯗꯨ ꯄꯥꯏꯈꯠꯇ꯭ꯔꯤꯕꯅꯤ꯫ ꯃꯥꯅ ꯄꯥꯏꯈꯠꯂꯛꯇ꯭ꯔꯤ ꯐꯥꯎꯕ ꯍꯦꯂꯦꯅꯥꯅ ꯀꯣꯜ ꯇꯧꯔꯛꯄ ꯂꯦꯞꯄꯣꯏ ꯍꯥꯏꯕꯁꯨ ꯈꯪꯕꯅ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧꯁꯤꯟꯕꯅꯤ꯫ ꯁꯣꯝꯗꯗꯤ ꯀꯝꯗꯧꯔꯤ? ꯅꯨꯄꯥꯗꯨꯅ ꯀꯣꯜꯒ ꯀꯛꯊꯠꯂꯛꯄꯗꯨꯗ ꯍꯦꯂꯦꯅꯥꯗꯨ ꯁꯥꯎꯅꯤꯡꯂꯛꯂꯤ꯫ ꯁꯥꯎꯅꯤꯡꯅ ꯑꯃꯨꯛꯁꯨ ꯇꯧꯁꯤꯟꯕꯗꯗꯤ ꯁ꯭ꯋꯤꯆ ꯑꯣꯐ ꯍꯥꯏꯔꯛꯂꯤ꯫ ꯁꯥꯎꯅꯤꯡꯕ ꯍꯦꯟꯖꯤꯟꯈ꯭ꯔꯦ ꯅꯨꯄꯥꯗꯨꯒꯤ ꯃꯇꯧꯗꯨꯗ꯫ ꯁꯥꯎꯅꯤꯡꯅꯁꯨ ꯁꯣꯜꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯛꯇ꯭ꯔꯤꯕ ꯃꯥꯅ ꯀꯔꯤꯒꯤ ꯉꯁꯤꯗꯤ ꯑꯩꯒꯤ ꯀꯣꯜ ꯀꯛꯊꯠꯂꯛꯏꯅꯣ? ꯑꯗꯨꯒ ꯁ꯭ꯋꯤꯆ ꯑꯣꯐ ꯑꯃꯨꯛ ꯊꯝꯖꯤꯟꯈꯤꯅꯦ꯫ ꯑꯩꯅ ꯑꯃꯨꯛꯇ ꯏꯕꯥꯅꯤꯈꯛ ꯇꯣꯉꯥꯟꯅ ꯎꯅꯁꯦꯅ ꯍꯥꯏꯕꯁꯨ ꯊꯕꯛ ꯆꯤꯜꯂꯤ, ꯀꯣꯟꯅ ꯎꯅꯁꯦ ꯍꯥꯏꯗꯨꯅ ꯑꯁꯨꯛ ꯀꯨꯏꯕꯁꯤ ꯂꯤꯊꯣꯛꯇꯨꯅ ꯂꯥꯛꯄ꯫ ꯐꯠꯇꯕꯤ ꯍꯤꯡꯆꯥꯕꯤ ꯑꯃꯒꯤ ꯃꯇꯧꯒꯨꯝ ꯃꯆꯤꯟ ꯈꯔ ꯆꯤꯡꯗꯨꯅ ꯅꯣꯛꯂꯒ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯂꯤ꯫ ꯍꯟꯗꯛꯇꯤ ꯑꯩꯅ ꯁꯣꯏꯗꯅ
ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯅꯐꯝꯗ ꯈꯪꯍꯟꯒꯅꯤ꯫ ꯅꯣꯛꯂꯝꯕ ꯃꯤꯅꯣꯛꯇꯨ ꯑꯃꯨꯛ ꯈꯪꯍꯟ ꯍꯟꯖꯤꯟꯈ꯭ꯔꯒ ꯇꯞꯅ ꯁꯥꯎꯅꯤꯡꯅ ꯁꯣꯜꯂꯛꯂꯤ꯫ ꯇꯥꯏꯕꯪꯗ ꯑꯃꯨꯛ ꯍꯜꯂꯛꯂꯔꯣꯏꯗꯕꯤ ꯂꯩꯁꯦꯝꯕꯤꯕꯨ ꯅꯪꯅ ꯁꯨꯝ ꯈꯟꯗꯨꯅ ꯂꯩꯕꯁꯦ ꯀꯨꯏꯃꯜꯂꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯑꯩꯕꯨ ꯑꯃꯨꯛ ꯈꯟꯕꯒꯤ ꯃꯇꯝꯗꯣ ꯑꯣꯏꯍꯜꯂꯗꯧꯅꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯅꯪꯕꯨ ꯑꯩꯒꯤ ꯑꯣꯏꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯂꯝꯕꯤꯗ ꯈꯨꯔꯧ ꯊꯥꯡꯂꯛꯄ ꯃꯤꯁꯛꯁꯨ ꯑꯩꯅ ꯑꯝꯇ ꯂꯦꯝꯅ ꯊꯥꯔꯣꯏ꯫ ꯑꯃꯨꯛ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯅꯣꯛꯂꯛꯏ, ꯑꯃꯨꯛꯁꯨ ꯅꯣꯛꯄꯗꯨ ꯂꯦꯞꯂꯒ ꯍꯥꯏꯔꯛꯂꯤ꯫ ꯑꯉꯛꯄ, ꯌꯥꯝꯅ ꯑꯉꯛꯄ ꯍꯥꯏꯕꯗꯣ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯉꯥꯟꯕ꯫ ꯅꯪ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯅ ꯍꯥꯏꯕꯗ ꯑꯩꯅ ꯅꯐꯝꯗ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯤ ꯈꯪꯍꯟꯒꯦ ꯈꯜꯂꯛꯄ ꯃꯤꯀꯨꯞꯇ ꯅꯪꯅ ꯂꯩꯁꯦꯝꯕꯤꯒ ꯂꯣꯏꯅꯈꯤꯕꯅꯤ꯫ ꯅꯈꯣꯏ ꯑꯅꯤꯅ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕꯗꯨ ꯎꯔꯒ ꯑꯩ ꯈꯥꯡꯕꯅ ꯋꯥꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯑꯋꯥꯕꯁꯤ ꯀꯣꯛꯈꯤꯕꯅꯤ ꯂꯩꯁꯦꯝꯕꯤꯅ ꯂꯩꯈꯤꯗꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ꯫ ꯑꯃꯔꯣꯝꯗ ꯅꯍꯥꯛꯅ ꯁꯣꯛꯇꯨꯅ ꯂꯩꯈꯤꯕꯗꯨꯗꯤ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯦ꯫ ꯄꯥꯈꯠꯄꯁꯨ ꯄꯥꯈꯠꯄꯅꯤ ꯅꯪꯁꯨ ꯂꯩꯁꯦꯝꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯠꯈꯤꯗ꯭ꯔꯥꯅ꯫ ꯑꯗꯨꯕꯨ ꯃꯗꯨꯃꯛꯇꯤ ꯇꯥꯏꯕꯪ ꯃꯄꯨ ꯃꯍꯥꯛꯅ ꯑꯣꯏꯍꯟꯗ꯭ꯔꯦ꯫ ꯂꯩꯁꯦꯝꯕꯤ ꯂꯩꯇꯕꯒꯤ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜ ꯃꯔꯛꯇ ꯅꯪꯅ ꯑꯉꯥꯎꯕ ꯑꯃꯒꯨꯝ ꯂꯩꯈꯤꯕ ꯃꯇꯝꯗ ꯑꯩꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯅꯐꯝꯗ ꯐꯣꯡꯂꯨꯔꯕꯗꯤ ꯑꯀꯥꯏꯕ ꯑꯣꯏꯒꯅꯤꯅ ꯈꯟꯗꯨꯅ ꯅꯪꯅ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯜꯂꯛꯄꯗꯣ ꯑꯩ ꯉꯥꯏꯈꯤꯕꯅꯤ꯫ ꯁꯣꯝꯗ ꯆꯪꯂꯩꯁꯨ ꯇꯨꯝꯊꯕ ꯌꯥꯔꯝꯗꯦ꯫ ꯅꯨꯄꯥꯗꯨꯅ ꯃꯑꯣꯡ ꯑꯃ ꯇꯧꯗꯨꯅ ꯀꯣꯜ ꯀꯛꯈꯤꯕꯗꯨꯗ ꯍꯪꯅꯤꯡꯕꯅꯤ ꯅꯨꯄꯥꯗꯨꯗ ꯑꯩꯅ ꯀꯔꯤ ꯑꯍꯦꯟꯕ ꯇꯥꯕꯗ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯋꯥ ꯍꯥꯏꯈꯤꯕ ꯌꯥꯎꯕꯒꯦ, ꯅꯠꯇ꯭ꯔꯒ ꯅꯪꯅ ꯄꯦꯟꯗꯕ, ꯁꯥꯎꯅꯤꯡꯕ, ꯅꯨꯡꯉꯥꯏꯇꯕ ꯀꯔꯤ ꯂꯩꯕꯒꯦ ꯈꯪꯍꯧꯗꯅ ꯀꯣꯜ ꯀꯛꯂꯤꯗꯤ ꯍꯥꯏꯅ ꯋꯥꯍꯪ ꯇꯧꯅꯤꯡꯂꯝꯃꯤ꯫ ꯇꯨꯝꯊꯕꯗꯨꯅ ꯁꯨꯡꯌꯥ ꯌꯥꯔꯛꯇ꯭ꯔꯕꯗꯨꯗ ꯄꯨꯡ 12 ꯇꯥꯔꯛꯄꯒꯤ ꯑꯗꯨꯋꯥꯏꯗꯨꯗ ꯅꯨꯄꯥꯗꯨꯗ ꯀꯣꯜ ꯇꯧꯁꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩꯔꯝꯕꯗꯨꯗ ꯃꯆꯤꯟ ꯃꯆꯥꯗꯣ ꯇꯨꯝꯊꯣꯛꯇꯨꯅ ꯁꯣꯜꯂꯛꯂꯤ꯫ ꯁ꯭ꯋꯤꯆ ꯑꯣꯐꯀ ꯂꯩꯔꯝꯃꯤꯅꯦ, ꯀꯩꯗꯧꯔꯖꯥꯠꯅꯣ ꯃꯗꯨꯏ ꯍꯅꯨꯕꯗꯨꯕꯣ? ꯑꯩꯁꯦ ꯇꯨꯝꯐꯝꯒ ꯈꯪꯍꯜꯂꯣꯏꯗꯧꯔꯤꯅꯦ ꯃꯗꯨꯏ ꯍꯅꯨꯕꯗꯨꯅ꯫ ꯅꯨꯄꯥꯗꯨꯅ ꯐꯣꯟ ꯑꯣꯐ ꯂꯩꯔꯝꯕꯗꯨꯗ ꯃꯥꯁꯨ ꯇꯨꯝꯊꯕ ꯌꯥꯗ꯭ꯔꯕꯁꯨ ꯌꯥꯗꯅ ꯅꯝꯗꯨꯅ ꯇꯨꯝꯁꯤꯟꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯇꯨꯝ ꯍꯦꯛ ꯍꯧꯒꯠꯄꯒ ꯉꯔꯥꯡ ꯑꯣꯐ ꯇꯧꯁꯤꯟꯈꯤꯕ ꯃꯥꯒꯤ ꯐꯣꯟꯗꯨ ꯑꯣꯟ ꯇꯧꯏ꯫ ꯅꯣꯇꯤꯐꯤꯀꯦꯁꯟ ꯈꯔ ꯃꯔꯤ ꯃꯔꯤ ꯄꯥꯏꯁꯤꯜꯂꯛꯏ꯫ ꯆꯥꯎꯔꯥꯛꯄ ꯑꯃ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ ꯅꯨꯄꯥ ꯑꯃꯁꯨ ꯄꯥꯏꯁꯤꯜꯂꯛꯏꯕ ꯅꯣꯇꯤꯐꯤꯀꯦꯁꯟꯁꯤꯡꯗꯣ꯫ ꯃꯥꯒꯤ ꯐꯣꯟ ꯑꯣꯐ ꯊꯝꯂꯤꯀꯥꯟꯗ ꯆꯪꯂꯩꯅ ꯀꯣꯜ ꯇꯧꯔꯛꯑꯝꯕꯗꯨꯗ ꯅꯤꯡꯁꯥꯁꯣꯔ ꯑꯁꯪꯕ ꯑꯃ ꯍꯣꯟꯗꯣꯛꯂꯤ꯫ ꯑꯗꯨꯕꯨ ꯑꯔꯨꯕ ꯋꯥꯒꯤ ꯀꯣꯜ ꯇꯧꯔꯛꯄ ꯑꯣꯏꯔꯝꯃꯣꯏ ꯈꯟꯕꯅ ꯃꯥꯁꯨ ꯂꯨꯝꯁꯤꯟꯅ ꯂꯧꯗ꯭ꯔꯦ꯫ ꯑꯗꯨꯅ ꯀꯣꯜꯗꯨꯃꯁꯨ ꯍꯜꯂꯒ ꯇꯧꯕꯤꯔꯨꯗ꯭ꯔꯦ ꯅꯨꯄꯤ ꯃꯆꯥꯗꯨꯗ꯫ ꯍꯤꯞꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯂꯒ ꯕꯥꯠꯔꯨꯝꯗ ꯃꯥꯁꯨ ꯃꯁꯥ ꯃꯎꯗꯣ ꯁꯦꯡꯗꯣꯛꯄ ꯑꯣꯏꯅ ꯆꯪꯂꯛꯏ꯫ ꯃꯥꯒꯤ ꯋꯥꯈꯜꯗꯨꯅꯁꯨ ꯐꯤꯔꯦꯞ ꯑꯃ ꯂꯧꯖꯔꯕꯅꯤ ꯅꯨꯄꯤ ꯃꯆꯥꯁꯤꯗꯒꯤ ꯂꯥꯞꯊꯣꯛꯂꯒꯦ ꯍꯥꯏꯅ꯫ ꯑꯗꯨꯕꯨ ꯊꯃꯣꯏ ꯃꯥꯅꯗꯤ ꯌꯥꯅꯤꯡꯕ ꯅꯠꯇꯦ꯫ ꯌꯦꯡꯕ ꯇꯥꯕꯅꯤ ꯊꯃꯣꯏ ꯃꯥꯒꯤ ꯅꯤꯡꯉꯥꯏꯅ ꯀꯟꯕ꯭ꯔꯥ, ꯋꯥꯈꯜ ꯃꯥꯒꯤ ꯐꯤꯔꯦꯞꯅ ꯍꯦꯟꯅ ꯆꯦꯠꯄ꯭ꯔꯥ ꯍꯥꯏꯕꯗꯣ꯫ ꯁꯣꯝꯗ ꯆꯪꯂꯩꯅꯁꯨ ꯆꯤꯡꯁꯪ ꯐꯣꯟ ꯑꯣꯐ ꯍꯥꯡꯂꯤ ꯈꯪꯂꯝꯃꯤ꯫ ꯃꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯀꯣꯜ ꯇꯧꯕꯤꯔꯛꯀꯗ꯭ꯔꯥ ꯈꯜꯂꯒ ꯇꯧꯕꯤꯔꯛꯇꯕꯗꯨꯗ ꯏꯁꯨꯛ ꯁꯨꯛꯇꯣꯛꯂꯤ꯫ ꯁꯣꯜꯂꯛꯏ ꯃꯆꯤꯟꯗꯁꯨ ꯁꯥꯎꯅꯤꯡꯅ꯫ ꯃꯥꯅ ꯄꯣꯡꯕꯁꯤ ꯄꯣꯡꯈ꯭ꯔꯄꯣꯠꯅꯤ꯫ ꯁꯛꯇꯥ ꯌꯥꯝ ꯅꯨꯡꯁꯤꯔꯣꯏꯗꯧꯔꯤ꯫ ꯃꯥꯅ ꯍꯥꯟꯅ ꯀꯣꯜ ꯇꯧꯔꯛꯇ꯭ꯔꯤ ꯐꯥꯎꯅꯦ ꯑꯩꯁꯨ ꯇꯧꯔꯣꯏꯕ꯫ ꯍꯧꯈ꯭ꯔꯦ ꯅꯣꯡ ꯅꯤꯅꯤꯁꯨ ꯑꯗꯨꯃꯛ꯫ ꯃꯔꯛꯁꯤꯗ ꯑꯅꯝ ꯀꯟꯕꯤꯁꯤꯁꯨ ꯅꯨꯄꯥꯗꯨꯗ ꯄꯥꯎ ꯐꯥꯎꯔꯨꯗ꯭ꯔꯤ꯫ ꯅꯨꯄꯥꯁꯤꯅꯁꯨ ꯐꯥꯎꯔꯛꯇ꯭ꯔꯤ꯫ ꯅꯨꯄꯤ ꯃꯥꯅ ꯈꯜꯂꯤ ꯅꯨꯄꯥꯁꯤꯅ ꯃꯥꯕꯨ ꯀꯩꯁꯨ ꯅꯨꯡꯁꯤꯕꯤꯕ ꯅꯠꯇꯦ, ꯃꯤꯅꯨꯡꯁꯤ ꯈꯛ ꯎꯠꯂꯝꯕꯅꯤ꯫ ꯁꯤꯗ ꯀꯔꯤꯒꯤ ꯅꯨꯡꯁꯤꯕꯅꯤ ꯈꯜꯂꯨꯕꯅꯣ ꯍꯥꯏꯅ ꯃꯁꯥꯅ ꯆꯩꯖꯔꯤꯕꯅꯤ꯫ ꯋꯥꯔꯧꯕꯁꯨ ꯐꯥꯎꯔꯤꯕꯅꯤ꯫ ꯁꯥꯎꯅꯈꯤꯕ, ꯅꯨꯡꯉꯥꯏꯅꯈꯤꯗꯕ ꯑꯝꯇꯁꯨ ꯂꯩꯅꯗꯅ ꯃꯉꯣꯟꯗ ꯄꯥꯎ ꯐꯥꯎꯕꯤꯔꯛꯇꯦ ꯍꯥꯏꯗꯨꯅ꯫ ꯅꯨꯄꯥꯁꯤꯅ ꯍꯥꯟꯅ ꯄꯥꯎ ꯐꯥꯎꯔꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯃꯥꯅꯁꯨ ꯐꯥꯎꯔꯣꯏ ꯍꯥꯏꯅꯁꯨ ꯂꯩꯔꯤꯕꯅꯤ, ꯃꯨꯛꯂꯤꯕꯅꯤ꯫ ꯃꯄꯨꯛꯅꯤꯡꯁꯨ ꯅꯨꯡꯁꯤꯔꯕꯅꯤ꯫ ꯃꯥꯅ ꯅꯨꯡꯁꯤꯖꯕ ꯃꯤꯁꯛꯁꯤꯅ ꯃꯥꯕꯨ ꯀꯔꯤꯁꯨ ꯈꯟꯕꯤꯗꯕꯒꯤ ꯃꯃꯤ ꯎꯕꯁꯤꯗ꯫ ꯅꯨꯄꯥꯗꯨꯅ ꯄꯥꯎ ꯍꯦꯛ ꯐꯥꯎꯔꯛꯄꯒ ꯅꯨꯄꯥꯁꯤꯕꯨ ꯆꯩꯒꯦ ꯍꯥꯏꯅꯁꯨ ꯈꯜꯂꯤꯅꯤ꯫ ꯆꯤꯡꯁꯥꯡꯁꯨ ꯅꯨꯄꯤ ꯃꯆꯥꯁꯤꯕꯨ ꯅꯤꯡꯁꯤꯡꯗꯕꯗꯤ ꯅꯠꯇꯦ, ꯅꯤꯡꯁꯤꯡꯂꯤꯕꯅꯤ꯫ ꯊꯃꯣꯏ ꯃꯥꯅꯁꯨ ꯅꯨꯄꯤ ꯃꯆꯥꯁꯤꯒꯤ ꯈꯣꯟꯖꯦꯜ ꯇꯥꯅꯤꯡꯉꯤ, ꯁꯛꯇꯝ ꯎꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯇꯠꯇꯅ ꯅꯤꯡꯉꯥꯏ ꯇꯧꯔꯛꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯋꯥꯈꯜꯁꯤꯅꯗꯤ ꯃꯥꯒꯤ ꯊꯃꯣꯏꯒꯤ ꯅꯨꯡꯁꯤꯕꯤꯗꯤ ꯂꯩꯁꯤꯍꯟꯕꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯗꯁꯨ ꯄꯤꯅꯤꯡꯗꯕꯅ ꯅꯨꯄꯤ ꯃꯆꯥꯁꯤꯗꯒꯤ ꯂꯥꯞꯊꯣꯛꯀꯦꯅ ꯈꯟꯕꯅꯤ꯫
Wakalduna samna khallamaso thamoindunadi yaningbा natti thamoindunadi pambani thamoingi asingba nungsiba pumba nabi majasigi maphamda pithokibado magi thamoisina nungsiba pumba nabi majasida sinaragi khalakpa mikuptaso wakhal mana thingduna thambibani adubo masi kayam kuina thingduna thambade ngamlugani wakhal maso nongmadi soindana thamoingi apambasigi matung inarakhigani maraksida Helena na haimanbadagi jingsang naso ayama pithokri makoyani unabagi wafamdo adubo jingsang manadi Helena bu jamna marup amagom adum khallibana asumna tongana unase hairakpasidaso ahenba wakhal khanjilode thabaki kaigi wari oirambase yai haina laina khandokli Jinglei sanaga pau phaunarakdaba namit tareni subadani jingsang nganba amadi Helena na unagadawribado Helena na is garden na thingnase hairakpadagi jingsangso mafamduda lagli gari do mafam chana park tawramlaba matung manungna changlakli jingsangdo Helena na hana lagtuna maba ngaiduna leiramli jangsalli maso nubisina phamduna leiramliba mafamduda asumna sa hairakli lakpagam kuirage koindida hainakiba matamdagi aina kharangan khan alakpani Nupasi sunokit tawraga phamtharakli hairaki asumnaso aisu matam chanadi lakjabani nangnabu nongmata hainakiba matam soibu yawkhraba paukhom piraktre nokfit tamak tawrai nupasi aduga wadu hongdorakli nangno tangai fadana ibani khak unada yadena hairisibo kaiwa leibanano haidi thabaki kaigi matha khara sabra aduga mamta leiteda Hairakliba wadu tabada nupasiso adudi kari maramgina haiba merengduna yenglakli nupisida merengi arta khanglamali nupisiso tamna hairakli aina haidoriba wase nganba nangna thajaba thajabadudi ai khangre aduga ina wafam sa hairina nang aibaso ikai khangdabi magom ubigana lana patana sakhanbigana waraugaso thambigana Wari marak thajilakte tumin phamduna tari nupisina hairakliba wasingsi nupa manaso Helena na makha taraklami aigi thamoigi oiba wani aina ngasi nganma nangon haidaurise Ningsa sor sangna muktang hondoklaga wadu makha tarakli nganba aina buyam naksi Napiduna hairakliba wadu tambada jingsangdo ingangakna Nabisida yenglakli thajadaba amadi ingangakpana maram oiraga wahi ama fauso majinagi kanglakti aina nangbu nungsijarakpase yamna kuiringanba inkhalakpa matamdagi aina nangbu lona nungsirakibani nungsi haina nafamda hairage khalakpa mikuptaso nangdi lesenbiga nungsinaki aduga aina yahau thingbi oihubuni nangna lesenbiga Puna nungsilamida khongdakhrabaso aina munungsidabadi ngamkide idom domin aigi thamoina nangmodi lona duma nuksiki aigi thamoida nangpalatki aina nang munungsibase phungdoktaba nungsiboiduna atam loikrani hainaso khankibani adobo laibak thiba thodok amana akhoi khoi mayam maraktagi laisian bibo nungsi heitana taibang mapumana setuna bubiki Matamduda nangina taw aying mangamkide aigi nungsibase nafamna khanganduna nangbu hanagi punsida halaknaba ai hotnaningki adubo mokso ngamkide aigi thamoina mipaiki oiriwa fibamsida aigi nungsibase phongluraga nangnei bulana lawduna marup oibagi marisi phawba tatkidra hainaso makhatpadagi matang jari khanduna nafamna kangan kidabani asukoiba matamse phongdoktana thamlaklabaso hojikti matang jari khana nafamda ina aigi nungsibase kangan maninganba thajabagi wangmadani ngasi Helena na dupa mangon hairakliba wasi manglanda fawba hairakani thajadaba wafamni
ꯑꯗꯨꯕꯨ ꯉꯁꯤ ꯇꯥꯏꯕꯪꯁꯤꯗ ꯍꯥꯏꯔꯛꯂꯕꯗ ꯏꯉꯛꯉꯛꯄꯅꯤ ꯆꯤꯡꯁꯥꯡ ꯃꯥꯁꯨ꯫ ꯍꯦꯂꯦꯅꯥꯅ ꯃꯉꯣꯟꯗ ꯐꯥꯒꯤ ꯇꯧꯔꯤꯕ꯭ꯔꯥ ꯁꯥꯟꯅꯔꯤꯕ꯭ꯔꯥ ꯍꯥꯏꯅꯁꯨ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯍꯦꯂꯦꯅꯥꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤꯕ ꯃꯃꯤꯁꯤꯅꯁꯨ ꯐꯥꯒꯤꯅꯤ ꯈꯟꯗꯣꯛꯄꯁꯨ ꯍꯦꯛ ꯉꯝꯗꯦ꯫ ꯇꯨꯃꯤꯟ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯃꯣꯡꯍꯥꯗ ꯇꯞꯅ ꯋꯥ ꯉꯥꯡꯕ ꯍꯧꯔꯛꯏ ꯆꯤꯡꯁꯥꯡꯗꯣ꯫ ꯍꯦꯂꯦꯅꯥ, ꯉꯁꯤ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡꯁꯦ ꯅꯪꯒꯤ ꯊꯃꯣꯏꯒꯤ ꯑꯁꯦꯡꯕ ꯋꯥ ꯑꯣꯏꯔꯕꯁꯨ, ꯁꯦꯡꯗꯕ ꯁꯥꯁꯤꯟꯅꯕ ꯋꯥꯕꯨ ꯑꯣꯏꯔꯕꯁꯨ ꯑꯩꯉꯣꯟꯗꯗꯤ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯇꯦ꯫ ꯃꯔꯝꯗꯤ ꯑꯩꯅ ꯅꯪꯕꯨ ꯃꯔꯨꯞ ꯑꯃꯒꯨꯝ ꯈꯜꯂꯤ꯫ ꯃꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯍꯦꯟꯕ ꯋꯥꯈꯜ ꯀꯔꯤꯁꯨ ꯈꯟꯗꯦ꯫ ꯈꯟꯒꯦꯅꯁꯨ ꯈꯟꯗꯦ, ꯈꯟꯁꯨ ꯈꯜꯂꯣꯏ꯫ ꯉꯥꯟꯕ, ꯑꯩꯉꯣꯟꯗ ꯇꯟꯖꯥ ꯑꯃꯇꯗꯤ ꯄꯤꯕꯤꯌꯨ꯫ ꯑꯩꯅ ꯅꯪꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤꯒꯦ ꯍꯥꯏꯕꯗꯣ ꯈꯪꯍꯟꯖꯅꯕ꯫ ꯑꯩꯅ ꯀꯅꯥꯕꯨ ꯅꯨꯡꯁꯤ, ꯑꯩꯒꯤ ꯊꯃꯣꯏꯗ ꯀꯅꯥꯕꯨ ꯂꯥꯠꯂꯤ ꯍꯥꯏꯕꯁꯤ ꯍꯦꯂꯦꯅꯥ ꯅꯪꯁꯨ ꯈꯪꯂꯝꯒꯅꯤ ꯍꯥꯏꯅꯗꯤ ꯈꯜꯂꯤ꯫ ꯍꯦꯂꯦꯅꯥꯁꯨ ꯅꯨꯡꯉꯥꯏꯇꯅ ꯑꯩ ꯄꯨꯝꯅꯃꯛ ꯈꯪꯏ꯫ ꯅꯪꯅ ꯂꯩꯈꯤꯗ꯭ꯔꯕꯤ ꯂꯩꯁꯤꯍꯟꯕꯤꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯩ ꯍꯥꯏꯕ꯫ ꯑꯗꯨꯕꯨ ꯉꯥꯟꯕ, ꯑꯃꯨꯛ ꯍꯜꯂꯛꯂꯔꯣꯏꯗꯕꯤ ꯃꯥꯒꯤꯗꯃꯛ ꯅꯪꯅ ꯑꯁꯨꯝꯅ ꯄꯨꯟꯁꯤ ꯂꯦꯟꯕꯗꯤ ꯑꯩ ꯄꯥꯝꯗꯦ꯫ ꯅꯪꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏꯗ ꯑꯩꯕꯨꯁꯨ ꯁꯔꯨꯛ ꯌꯥꯍꯜꯂꯣ꯫ ꯅꯨꯄꯤꯗꯨꯒꯤ ꯃꯑꯣꯡꯁꯦ ꯇꯁꯦꯡꯅ ꯆꯤꯡꯁꯥꯡꯗꯣ ꯁꯥꯎꯅꯤꯡꯂꯛꯂꯦ꯫ ꯑꯗꯨꯕꯨ ꯇꯤꯟꯅꯕ ꯃꯔꯨꯞꯅꯤ ꯈꯟꯗꯨꯅ ꯑꯁꯥꯎꯕꯗꯨ ꯐꯥꯊꯔꯗꯨꯅ ꯍꯥꯏꯔꯛꯂꯤ꯫ ꯅꯪꯅ ꯑꯩꯒꯤ ꯃꯔꯨꯞ ꯑꯃ ꯑꯣꯏꯅ ꯑꯩꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏꯗ ꯁꯔꯨꯛ ꯌꯥꯕꯒꯤ ꯑꯌꯥꯕꯗꯤ ꯑꯩꯅ ꯄꯤꯒꯅꯤ꯫ ꯃꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄꯗꯤ ꯑꯩ ꯄꯤꯕ ꯉꯝꯂꯣꯏ, ꯄꯤꯁꯨ ꯄꯤꯔꯣꯏ꯫ ꯑꯗꯨꯅ ꯍꯦꯂꯦꯅꯥ, ꯅꯪꯅ ꯊꯥꯡꯖꯤꯜꯂꯤꯕ ꯈꯣꯡꯊꯥꯡꯁꯦ ꯍꯟꯗꯣꯛꯄꯤꯀꯣ꯫ ꯃꯁꯤ ꯑꯩꯒꯤ ꯔꯤꯀ꯭ꯋꯦꯁꯅꯤ꯫ ꯅꯨꯄꯥꯁꯤꯅ ꯑꯁꯨꯛ ꯐꯖꯅ ꯍꯥꯏꯔꯁꯤ ꯐꯥꯎꯕ ꯅꯨꯄꯤꯁꯤ ꯍꯟꯕ ꯀꯧꯕ ꯂꯩꯇꯦ꯫ ꯍꯦꯟꯅ ꯑꯗꯨꯝ ꯍꯟꯖꯤꯜꯂꯛꯂꯤ꯫ ꯏꯃꯣꯟ ꯃꯣꯟꯊꯔꯒ ꯇꯞꯅ ꯏꯪꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯉꯥꯟꯕ, ꯅꯪꯅ ꯂꯩꯁꯤꯍꯟꯕꯤꯒꯤ ꯑꯣꯏꯍꯜꯂꯤꯕ ꯖꯒꯥꯗꯣ ꯑꯩꯒꯤ ꯑꯣꯏꯍꯟꯕꯤꯌꯨ꯫ ꯃꯁꯤꯅ ꯑꯩꯒꯤ ꯔꯤꯀ꯭ꯋꯦꯁꯅꯤ꯫ ꯍꯟꯗꯛꯇꯤ ꯅꯨꯄꯥꯗꯣ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯈꯣꯟꯖꯦꯜ ꯈꯔ ꯋꯥꯡꯈꯠꯅ ꯅꯨꯄꯤꯁꯤꯕꯨ ꯈꯪꯀꯧ ꯀꯧꯔꯛꯂꯤ꯫ ꯍꯦꯂꯦꯅꯥ,